Tentak pamaruiba paukrana Greater Bangladesh ki map sagalakpada Myanmar ki Arakan state amadi India ki Bihar, Jharkhand, Orissa amasung North East ki state sing yawrakhre haina report tongnarakli. Amaromdan akiba phanglaba nuclear ki lan thoklamba yaitram. America ki President Donald Trump India amadi Pakistan ki marakta akiba phanglaba nuclear ki lan thoklamba yai haina phongokre. Amaromdan Heirok ta farm senanaba thamami wema farm apuna nongmana kaptuna khatki makhataba update miyam puna ngaminasi. Manipur top channel dagi Kangla Paugi editorial hanbada miyamna thamjagi Kuki MLA CSO Khutlai paibasingna India government ga samnadabagi warep lokhiba illegal migrant sin Kuki zau terrorist na India ki apunba saktam thugaina ba Manipur miyam ki mathakta landa aduna separate administration Kuki singi toiba Laibak Zalengam Siemnaba demand ki loikham naidaba wathuki warusin puraknaba honabada India government ki thaudang samlai Logi wangbada Indo-Myanmar border ngamkai lana laiba sida sangsilakiba Khutlai paiba terroristna laiba ki apunba saktam thugainaba landarakpada India government ki lusingba singna matam sana lakshinanaba hotnadabadagi wathu asi sahi ani henjilakli Central government laiba thugainaba landarakiba singi mathakta military crackdown sathabagi mahutta Kuki singna laiba mafam sangba yadaba sakhai sangba yadaba buffer zone CM duna ngak senbagi thabak sathabadagi hendoktuna akhanaba security ki force amana puna lanban saminaduna apunbagi saktam ngak liba singya tamyada laiba khunja singda nongmoy amasum bomb kapsin minabagi thawong sing satharakibagi wathuk sing laidi India government thokliba wathuk asiki waroisin puraknabani haiduna state asida masing thingamdraba security force sing thajilakibaduna landarakiba sing lakshinana honabagi mamitadi Amaromda Central government ki lusingba singna wathuk asiki waroisin muknariba nakal ani puna wari sanaraga political dialogue ta waroisin puraknaba honagani haiduna dialogue sa thaba hore hairabasu mapung phaba ngamdaba sina matau kramna waroisin purakadoribagi haiba langtuknaba wahanglai Laibaki mathakta landarakhiba illegal migrant terroristing lakshinanaba honabagi mahutta political dialogue sa tharaga waroisin puraknabagi khongthang asidagi khangmangamlibadi wathok asi politicalize onthoknaba honabani lawi lamen tuenba narco terrorist na miyangi mathakta sathaba war crime bo political issue oina sakhangba tarabadi terrorism sagatpani haibada hamama toklai Sai ani mapung fajilaklaba wathok asigi waroisin purakpa ngamdana lairibagi maramdi thokliba wathok asi political issue henana bo honabadagini mite amasung Kuki ani ki marakta Khutlai gi muknaba thokliba sida sen Kuki zawgi mihut MLA tarana separate administration sagatuna lanjangda phongna sagoliba sida central government gi maikeri gi logi ba action amatang asi phawba lakhotna free thaduna lairiba asimaksu wathok asigi waroisin purakpa ngamdabni Sai ani henjilaklaba irang asi ing tappa hanjinana ba honariba sigi masairakta me taraga tarukta Guwahati da Kuki zaw MLA sing kanglop asigi civil society organization sing amadi suspension of operation suru yawriba Kuki lahulup singi mihut sing yauna punna unaduna makhoina makhatana tawgadaba thabak thoram singi wa khanakhibaduda khongthang ama thangduna su group singi wari sanadriba phawwa India government ga samnadabigi phirep lokhiba phirep asina taklibdi India government busing nabigi khamtheng ba phiremi Manipur lengana su handokadabani sin Kuki zawgi Khutlai paibasing terrorist ni laktokadabani haina central government taksin kiba lairabusu thabak to onthoktana namsinduna thamlakhibagi phal oina India government gi mathakta phong singnaba ngamlakhibani Laibaki mathakta landariba sin Kuki zawgi MLA CSO lalhawbagi mihusingna anawba khongthangda suda leibasinga wari sanadriba phawba India government ga mari tatnabagi phirep dorakpa haibasi langi paujel sienba oina thokani haiba Kangla Paugi editorial miyamna thamjari atoba pawmana MLA Nurul Hasan amasum MLA Suraj Kumar Okram Manipur Technical University ki Board of Management ki member oina khankre Imphal East ki Khetrigao Assembly constituency ki MLA Nurul Hasan amasum Thoubal district ki Khangabok Assembly constituency ki MLA Suraj Kumar Okram Manipur Technical University MDU ki Board of Management ki member oina khankre MLA Nurul Hasan amasum MLA Suraj Kumar Okram manibu Manipur Technical University ki Board of Management ki member oina khanki baduga mari lenana Manipur Legislative Assembly ki secretary ta thasi ki taraga mari de Assembly ki secretary Rit Sapam na Manipur Technical University ki registrar Ramananda nomai kapamda sirol amasu thaduna khangan khriswairi atopa pawmana MLA Govidas na BJP da nauna yorokpa miyoi taragni thoi taram okri
ngasi ningthaukhong municipal council ward number 4 dagi miyoi taragani thoi BJP da sanglakpagi taram okpagi thoram ga loinana manipur gi miyamna armed forces ki damakta lepli habdu utuna ngasi ningthaukhong satakhiba tiranga yatra gi thoramam pangthokri BJP ningthaukhong mandal sinduna mandal asigi ningthaukhong da leiba conference hall pangthokiba thauramadu da MLA Govidas na haikibada miyamgi mahau leraba punsi ama hingma ngamlaba matamda da miyamgi thabak tawba ngamle haina lawgani ekhoi amatu oina wakhalonda puna satminarabadi sakotpa kendra ama haibadu oiganeki Mang hai India ki Prime Minister Narendra Modi na Operation Sindoor se thaduna terrorist ki mathakta mateng pangliba Pakistan ki mathakta sathariba landa adu Manipur ki miyam su India ki armed force ki damak lepli habadu utuna teranga yatra satpaneki tharong ki sarwam oina atopa political party singda active member oina maningthakong municipal council ward number 4 ki miyoi taragani thoi BJP di yorakri loidana makhoi bu taram opki thorom spangtoki thoram adur MLA na makhata na hakibada Prime Minister Narendra Modi thajabigi nauna party as the yorak pas nungai ba phawe akhoi puna amat oibigi wakhalon na satminarabadi kendra se chokatpa kendra ma oiba ngamani tam tare ra kendra se ki miyam na mak bu thajabi bidigi bot kahan biduna lakti adubu miyam gi apama khudimak loina pangthok ngamdri ngasi BJP ta nauna sanglakliba miyoising asi masa masa gi ba wakhalon thadoktuna miyam gi yaifuna ba packet pa thabak thoromda puna saruk yamina senasu haiba wakhalon da sangpani asumna akhoi amatu oina punsinduna kendra se chokatpa kendra ma ohelasi haikenasu pawus ta makhata na supali Makasa tarak po ina to perform Home Guard singi mipam pangtokre Manipur Home Guard Employees Welfare Association amasum battalions in charge Impal West na sinduna to know our fundamental and legal rights haibisita tuan district singa pangtokpo Home Guard battalions wise meeting ani reksubo ina ngasi battalions to Impal West ki oina GM hall pangtokre Thauramadu Association asigi President Impal West District Battalions in charge amasum district asigi Home Guard personnel sing saruyaki Thauramga mari lainana association ki president Waimangi na phungtokibada ngasi pangthokliba thauram asi maru oina Home Guard personnel singi fundamental amasum legal rights sing khangminana ba panamna pangthokpani ngasi phawbada Home Guard singi tongan ba Commandant General haptana amadi senior list yeng semdabagi mathakta Home Guard singi phangom thokpa benefit sing phangdana ledi masina maram oiraga battalion khudimakta leriba Home Guard personnel singda hiramasi asiga khangan ba madi hairiba sing asi thaba oina onthokna ba sangsiminna ba pandamna mifam asi pangthokpani hairi amaromnana My Planet My Responsibility haibasida pending competition pangthokri JCRE skill solution ki taragani thurak super foundation dega mari lenana My Planet My Responsibility haibasida ngasi pending competition pangthokri category uhum thokna khaidoktuna kwakaitel akham laikai de leiba institute asida pangthokiba competition aduda mahiroi sahum henbana saruyaki competition aduga mari lenana JCRE skill solution ki general manager Susantana phongdorakpada lakadoriba me kungani thoida JCRE ki oina taragani thoi suba foundation dega mari lenana mathang manau naina tuan ba event sing chathabani Foundation Day asiga mari lainana staff singna ngarang social service tawduna thangwaiban thau ground amadi serau singda usara samri hendona thakre amadi ngasini state level pending competition pangtokne ngasi phawbada JCRE na lising humfuga manga henba angang sing training tokre amadi JCRE skill solution asina miyoi lising kontragan tu henba thabak phangan mangam kre hari maru oina angang singda environment gi oiba mari lainaba sing khangana ba panamda competition asi pangthokani competition asida saruk yari ba singda usara spiduna angang singda makhoi gi oiba responsibility su tambiri ngasi khaidok liba category ohum asi category 1 da class 3 digi 5 category 2 da class 6 digi 8 phaw tam amadi category 3 da class 9 digi 12 phaw bunari hairiba category sing goina ahan ba ani soba makok mathang tarakpa khangatuna mana matum pi gani hari Paus na suk makata na tamakli. Aduga tender na sum na mayam na thamjaramge. Hausi ko inati mayam pausi matang sa lusinjarage amasum makata ba ano ba update mayam po nang amina sena senel sige makede gisu mayang mapam makata na sa thamjari. Makata ba ano ba update mayam po nang amina si